ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯩꯅ ꯅꯍꯥꯟ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣ ꯑꯦꯝꯁꯀꯤ ꯅꯔꯁꯤꯡ ꯑꯣꯐꯤꯁꯔꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯒꯤ ꯃꯇꯥꯡꯗ ꯊꯥꯒꯠꯈꯤꯗꯅꯀꯣ ꯑꯗꯨꯗ ꯊꯥꯒꯗꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯌꯥꯎꯕꯤꯗꯅ ꯑꯗꯨꯒꯤ ꯃꯣꯏꯅ ꯄꯩꯈꯥꯁꯦ ꯊꯥꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯑꯦꯟꯀꯔꯦꯖ ꯑꯣꯏꯅꯕꯀꯣ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯃꯥꯡꯗꯁꯨ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯖꯈꯤꯕꯗꯣ ꯑꯦꯝꯁꯇ ꯊꯕꯛ ꯇꯧꯕ ꯅꯔꯁꯤꯡ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯕꯦꯅꯤꯐꯤꯠꯁ ꯑꯃꯁꯨꯡ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯝꯂꯞꯄ ꯃꯇꯦꯛ ꯑꯃ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯏꯁꯦ ꯊꯥꯒꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎꯕꯗꯣ ꯃꯣꯏꯒꯤꯗꯃꯛ ꯑꯦꯟꯀꯔꯦꯖꯃꯦꯟ ꯑꯣꯏꯅꯕ ꯍꯥꯏꯅ ꯁꯦꯝꯖꯕꯅꯤꯀꯣ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤꯀꯣ ꯑꯩꯅ ꯉꯁꯤꯁꯨ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯂꯥꯏꯅꯕ ꯍꯥꯏꯔꯒ ꯑꯩꯅ ꯈꯔ ꯁꯦꯝꯗꯣꯛꯑꯒ ꯊꯝꯃꯦꯕ ꯅꯣꯠꯁ ꯑꯣꯏꯅ ꯈꯔ ꯁꯦꯝꯗꯣꯛꯑꯦꯀꯣ ꯄꯣꯏꯟ ꯈꯔ ꯑꯩꯅ ꯏꯊꯣꯛꯑꯦ ꯑꯗꯨ ꯁꯤꯁꯦ ꯑꯍꯥꯟꯕꯗ ꯕꯦꯅꯤꯐꯤꯠꯁ ꯀꯣ ꯑꯩꯈꯣꯏꯅ ꯑꯦꯝꯁꯇ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯐꯪꯕ ꯕꯦꯅꯤꯐꯤꯠꯁ ꯀꯥꯟꯅꯕ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯟꯅ ꯍꯥꯏꯔꯛꯀꯦ ꯑꯍꯥꯟꯕꯁꯦ ꯑꯩꯅ ꯑꯣꯐ ꯏꯀꯣ ꯊꯥ ꯑꯃꯗ ꯑꯩꯈꯣꯏ ꯁꯨꯇꯤ ꯀꯌꯥꯝꯅ ꯐꯪꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥ ꯑꯃꯗ ꯁꯨꯇꯤ 9 ꯐꯪꯉꯦꯀꯣ 8 ꯑꯣꯐ ꯐꯪꯉꯦ ꯊꯥ ꯑꯃꯗ ꯑꯗꯨꯒ ꯃꯇꯨꯡ ꯑꯅꯤꯁꯨꯕꯁꯤꯅ ꯑꯩꯅ ꯂꯤꯞ ꯏꯊꯣꯛꯑꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤ ꯀꯌꯥꯝꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯆꯍꯤ ꯑꯃꯗ 30 days EL ꯂꯩꯀꯣ EL ꯍꯥꯏꯕꯗꯤ earn leave ꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯁꯨꯇꯤ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤꯁꯤ ꯀꯛ ꯑꯣꯏꯀꯣ ꯑꯗꯨꯒ 10 days CL ꯍꯥꯏꯕꯗꯤ casual leave 10 ꯂꯩꯀꯣ ꯆꯍꯤ ꯑꯃꯗ ꯑꯗꯨꯒ medical leave ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯅꯥꯔꯛꯄ ꯌꯥꯎꯔꯒꯁꯨ 10 days medical leave ꯂꯩꯀꯣ ꯑꯗꯨꯒ CCL ꯍꯥꯏꯔꯒ ꯑꯃ ꯂꯩꯀꯣ ꯁꯤꯅ ꯆꯥꯏꯜ ꯀꯦꯌꯔ ꯂꯤꯞ ꯁꯤꯅ ꯐꯤꯃꯦꯜ ꯅꯔꯁꯤꯡ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯅ 3 ꯊꯣꯛꯅ ꯂꯧꯕ ꯌꯥꯏꯀꯣ ꯑꯦꯄꯤꯁꯣꯗꯁꯦ 3 ꯊꯣꯛꯅ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯅ LTC ꯀꯣ ꯂꯤꯞ ꯇ꯭ꯔꯥꯚꯦꯜ ꯑꯦꯂꯥꯎꯋꯦꯟꯁ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯂꯩꯗꯣꯏꯅꯤ ꯑꯦꯝꯁꯇꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯚꯦꯂꯤꯡ ꯑꯦꯂꯥꯎꯋꯦꯟꯁ ꯈꯔ ꯄꯤꯕꯤꯌꯦꯕ ꯑꯩꯈꯣꯏꯅ ꯌꯨꯝ ꯊꯣꯛꯄ ꯃꯇꯝꯗ second class ACꯒꯤ second class AC trainꯒꯤ ꯃꯃꯜꯗꯣ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯔꯤꯏꯝꯕꯔꯁ ꯇꯧꯕꯤꯌꯦꯕꯀꯣ ꯁꯤꯁꯦ ꯍꯣꯝ ꯇꯥꯎꯟ ꯌꯨꯝꯗ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯆꯠꯆꯔꯒꯅ every year ꯐꯪꯉꯦꯀꯣ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯆꯠꯂꯒꯅ every alternate year ꯐꯪꯉꯤ ꯑꯗꯨꯒ ꯁꯤꯒꯤ ꯍꯣꯝ ꯇꯥꯎꯟꯗꯪ ꯅꯠꯇꯅ all India LTC ꯍꯥꯏꯔꯒꯁꯨ ꯑꯃ ꯂꯩꯀꯣ every 4 yearsꯇꯀꯣ once in 4 yearda ꯑꯩꯈꯣই ꯁꯤꯁꯨ all India ꯀꯣ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯚꯦꯀꯦꯁꯟ ꯑꯃ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯤ ꯃꯐꯝ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝꯗꯨꯗ ꯇ꯭ꯔꯦꯟ ꯂꯩꯔꯒꯗꯤ ꯀꯩꯅꯣꯗꯣ ꯄꯤꯔꯅꯤꯀꯣ ꯇ꯭ꯔꯦꯟꯒꯤ second class ACꯒꯤ ꯃꯃꯜꯗꯣ ꯑꯩꯈꯣꯏꯗ ꯔꯤꯏꯝꯕꯔꯁ ꯇꯧꯕꯤꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯕꯔꯥꯗꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯇ꯭ꯔꯦꯟꯅ ꯌꯧꯕꯗ ꯐꯔꯛ ꯇꯥꯏ ꯁꯄꯣꯁ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔ ꯀꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯦꯟꯅ ꯆꯠꯄꯗ ꯐꯔꯛ ꯇꯥꯏꯗꯅꯀꯣ ꯑꯗꯨꯅ ꯐ꯭ꯂꯥꯏꯠꯇ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯚꯦꯀꯦꯁꯟꯒꯨꯝꯕ ꯆꯠꯅꯤꯡꯉꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯏꯠꯇ ꯆꯠꯄ ꯐ꯭ꯂꯥꯏꯠꯀꯤ ꯃꯃꯜꯗꯣ ꯃꯣꯏꯅ ꯔꯤꯏꯝꯕꯔꯁ ꯇꯧꯕꯤꯒꯅꯤꯀꯣ ꯑꯗꯨꯒ ꯃꯔꯤꯁꯨꯕꯁꯤꯅ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯐꯤ ꯐꯣꯔ ꯆꯤꯜꯗ꯭ꯔꯦꯟ ꯀꯣ ꯑꯉꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯐꯤ ꯑꯗꯣ ꯁꯤꯁꯦ ꯑꯦꯃꯥꯎꯟꯁꯤꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯑꯦꯃꯥꯎꯟꯁꯤꯗꯤ ꯒꯣꯔꯃꯦꯟꯅ ꯃꯣꯏꯅ ꯐꯤꯛꯁ ꯇꯧꯕ ꯑꯦꯃꯥꯎꯟ ꯑꯃ ꯂꯩꯒꯅꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯐꯤꯗꯣ ꯂꯣꯏꯅꯃꯛ ꯔꯤꯏꯝꯕꯔꯁ ꯇꯧꯕꯤꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯁꯨ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯅ ꯑꯦꯃꯥꯎꯟ ꯑꯃ ꯐꯤꯛꯁ ꯑꯦꯃꯥꯎꯟ ꯑꯃ ꯒꯣꯔꯃꯦꯟꯅ ꯁꯦꯠ ꯇꯧꯕꯗꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯆꯠꯅꯔꯤꯕ ꯁꯦꯠ ꯇꯧꯕ ꯑꯦꯃꯥꯎꯟꯗꯣ ꯑꯩꯈꯣꯏꯗ ꯔꯤꯏꯝꯕꯔꯁ ꯐꯪꯒꯅꯤꯀꯣ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯦꯂꯥꯎꯋꯦꯟꯁ ꯃꯆꯥ ꯈꯔ ꯂꯩꯀꯣ ꯁꯤꯗꯤ ꯋꯦꯛ ꯑꯦꯂꯥꯎꯋꯦꯟꯁ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯦꯂꯥꯎꯋꯦꯟꯁ ꯁꯤꯗꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯀꯔꯦꯟ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯒꯣꯔꯃꯦꯟꯅ ꯁꯦꯠ ꯇꯧꯕꯗꯣ ꯍꯥꯏꯕꯗꯤ ꯑꯗꯨꯗ ꯀꯌꯥ ꯄꯤꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯁꯦꯂꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯌా ꯐꯪꯕ ꯌꯥꯏ ꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯨꯁꯨ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯄꯜꯂꯝꯕꯅꯦꯕ ꯑꯗꯨꯒ ꯀꯌꯥ ꯐꯪꯉꯤ ꯈꯣꯠꯂꯤꯗꯨꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦꯀꯣ ꯑꯗꯨꯒ ꯃꯊꯪꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕꯅꯦ ꯑꯩ ꯍꯥꯏꯅꯤꯡꯉꯤ NPS ꯀꯣ ꯅ꯭ꯌꯨ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯑꯩꯈꯣꯏꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤꯗꯒꯤ ꯃꯣꯏꯅ ꯑꯦꯃꯥꯎꯟ ꯑꯃ ꯗꯤꯗꯛ ꯇꯧꯍꯧꯔꯗꯣꯏꯅꯦꯕꯀꯣ ꯀꯛꯍꯧꯔꯗꯣꯏꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯣꯏꯅ ꯑꯦꯝꯄ꯭ꯂꯣꯌꯔ ꯁꯥꯏꯠꯇꯒꯤ ꯑꯦꯝꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯣꯏꯅꯁꯨ ꯈꯔ ꯑꯦꯃꯥꯎꯟꯇꯣ ꯑꯩꯈꯣꯏꯗ ꯀꯛꯍꯧꯔꯤꯕ ꯑꯦꯃꯥꯎꯟꯗꯨꯗꯒꯤ ꯈꯔ ꯍꯦꯟꯒꯠꯂꯒ ꯃꯣꯏꯅꯁꯨ ꯍꯥꯞꯆꯤꯟꯕꯤꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯅ꯭ꯌꯨ ꯄꯦꯟꯁꯟ ꯁ꯭ꯀꯤꯝꯁꯤꯗ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ one kind of investmentꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯔꯤꯇꯥꯌꯔ ꯆꯠꯄ ꯃꯇꯝꯗ ꯐꯪꯗꯣꯏꯅꯦꯕ ꯁꯤꯁꯦ investmentꯅꯦ ꯁꯤ ꯇꯨꯡꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯩꯀꯣ ꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯌꯥꯝꯅ ꯁꯤ ꯕꯦꯅꯤꯐꯤꯠꯁ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯁꯤꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯩꯅ ꯍꯥꯏꯅꯤꯡꯉꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗ
Sise EHS ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯁꯤꯅ AIIMS ꯗꯦꯜꯂꯤꯒꯤ ꯀꯩꯅꯣ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ AIIMS ꯗꯦꯜꯂꯤꯗ ꯊꯕꯛ ꯇꯧꯕꯅꯤꯅ ꯁꯤꯁꯦ एम्प्लॉयी हेल्थ स्कीम ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯁꯦ EHS ꯁꯤꯗ ꯑꯩꯉꯣꯟꯗ ꯗꯤꯄꯦꯟꯗꯦꯟट ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯀꯩꯗꯣ ꯑꯩꯅ ꯁꯤꯗ ꯑꯦꯗ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯑꯃꯥꯎꯟꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤꯒꯤ ꯀꯩꯅꯣ ꯊꯥꯒꯤ ꯀꯛꯀꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯏꯁꯥꯃꯛ ꯑꯩꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯀꯣ ꯑꯩꯒꯤ ꯍꯁꯕꯦꯟ ꯑꯇꯣꯞꯄ ꯀꯩꯅꯣ ꯍꯦꯜꯊ ꯁ꯭ꯀꯤꯝ ꯑꯝꯇ ꯌꯥꯎꯗ ꯇꯥꯔꯗꯤ ꯑꯩꯒꯤ ꯍꯁꯕꯦꯟ ꯑꯗꯨꯒ ꯑꯩꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯕ ꯄꯦꯔꯦꯟꯠꯁ ꯅꯠꯇ꯭ꯔꯒ ꯑꯥꯏꯗꯔ ꯄꯦꯔꯦꯟꯠꯁ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯏꯟ ꯂꯣꯁꯨ ꯃꯣꯏꯁꯨ ꯍꯌꯦꯡ ꯀꯩꯅꯣꯗ ꯑꯦꯝꯁꯇ ꯂꯥꯌꯦꯡꯕꯒꯤ ꯀꯩꯅꯣ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯂꯥꯁ ꯄꯣꯏꯟꯠ ꯑꯣꯏꯅ ꯑꯩꯅ ꯍꯥꯞꯄꯝꯃꯤꯁꯤ ꯁ꯭ꯇꯗꯤ ꯂꯤꯐ ꯑꯩꯈꯣꯏꯅ ꯁꯔꯚꯤꯁ ꯇꯧꯔꯕ ꯀꯣ ꯁꯔꯚꯤꯁ ꯇꯧꯔꯒ 5 years ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯇꯥꯔꯗꯤꯀꯣ ꯑꯦꯝꯁꯇ ꯊꯕꯛ ꯇꯧꯕ 5 years ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯗꯤ ꯂꯤꯐ ꯂꯧꯕ ꯌꯥꯏꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ BSc ꯅꯔꯁꯤꯡ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ MSc ꯅꯔꯁꯤꯡ ꯇꯝꯊꯅꯤꯡꯉꯦ ꯀꯥꯏꯅ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯦꯝꯁꯇ ꯊꯕꯛ ꯇꯧꯔꯛꯄꯁꯦ ꯆꯍꯤ 5 ꯁꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯅꯤꯀꯣ MSc ꯅꯔꯁꯤꯡꯒꯨꯝꯕ ꯑꯗꯣ ꯑꯦꯛꯖꯥꯝ ꯊꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧ ꯇꯥꯔꯗꯤ ꯑꯦꯛꯖꯥꯝꯗꯣ ꯀ꯭ꯂꯤꯌꯔ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏ ꯇꯝꯕ ꯌꯥꯏ ꯀꯥꯏꯅ ꯍꯥꯏ ꯇꯥꯔꯗꯤ ꯀꯩꯅꯣꯗ ꯁ꯭ꯇꯗꯤ ꯂꯤꯐ ꯀꯩꯅꯣꯗ ꯑꯦꯝꯁꯇ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯔꯒ ꯄꯤꯁꯟꯗꯣꯏꯅꯤꯀో ꯑꯩ ꯁꯨꯃꯥꯏꯅ MSc ꯅꯔꯁꯤꯡ ꯇꯝꯕꯒꯤ ꯁꯦꯂꯦꯛꯁꯟ ꯐꯪꯉꯦ ꯑꯗꯨ ꯑꯩ ꯁꯤ ꯆꯠꯆꯒꯦ ꯃꯣꯏꯅ ꯑꯌꯥꯕ ꯄꯤꯔꯛ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯁꯤꯁꯦ ꯀꯩꯅꯣꯗ ꯁ꯭ꯇꯗꯤ ꯂꯤꯐ ꯂꯧꯕ ꯌꯥꯏꯀꯣ 2 years MSc ꯅꯔꯁꯤꯡ 2 years ꯂꯧꯕ ꯌꯥꯏ ꯑꯗꯣ ꯁꯤꯁꯦ ꯋꯤꯠ ꯄꯦꯅꯤꯀꯣ ꯑꯩꯈꯣꯏ ꯁꯦꯂꯔꯤꯁꯨ ꯐꯪꯗꯣꯏꯅꯤ ꯑꯗꯨꯒ ꯁ꯭ꯇꯗꯤ ꯂꯤꯐꯇ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯕꯦꯅꯤꯐꯤꯠꯁ ꯑꯣꯏꯔꯦ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯁꯦꯂꯔꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯥꯔꯠ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝꯅꯁꯨ ꯉꯥꯏꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯁꯦꯂꯔꯤꯁꯦ ꯑꯦꯛꯖꯦꯛꯇꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠ ꯑꯃ ꯍꯥꯏꯖꯒꯦꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯧꯔꯤꯕ ꯅꯔꯁꯤꯡ ꯑꯣꯐꯤꯁꯔꯒꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯅꯣꯇꯤꯁꯇꯨꯗꯁꯨ ꯌꯥꯎꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯂꯦꯚꯦꯜ 7ꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯂꯦꯚꯦꯜ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤꯒꯤ ꯀꯩꯅꯣꯁꯦ ꯄꯦ ꯁ꯭ꯀꯦꯜꯁꯦ ꯂꯦꯚꯦꯜ 7 ꯀꯣ ꯁꯤꯗ ꯌꯥꯎꯔꯛꯇꯣꯏꯕ ꯁꯦꯂꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯕꯦꯁꯤꯛ ꯀꯣ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯑꯣꯏꯅ ꯕꯦꯁꯤꯛ ꯀꯣ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯁꯦꯂꯔꯤꯁꯦ 44,900 ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯕꯦꯁꯤꯛ ꯁꯦꯂꯔꯤꯁꯤꯗꯒꯤ ꯁꯤꯒꯤ ꯑꯦꯂꯥꯎꯋꯦꯟꯁ ꯃꯌꯥꯝꯁꯦ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔꯛꯇꯣꯏꯅꯤꯀꯣ ꯕꯦꯁꯤꯛ ꯁꯦꯂꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯦꯂꯥꯎꯋꯦꯟꯁꯁꯤꯒꯤ ꯑꯦꯃꯥꯎꯟꯁꯤꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏ ꯑꯗꯨꯒ ꯕꯦꯁꯤꯛ ꯁꯦꯂꯔꯤꯁꯤꯒꯤ ꯃꯊꯛꯇ ꯀꯩ ꯌꯥꯎꯏ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯑꯦꯂꯥꯎꯋꯦꯟꯁ ꯑꯍꯥꯟꯕꯗ ꯗꯤꯌꯔꯅꯦꯁ ꯑꯦꯂꯥꯎꯋꯦꯟꯁ ꯀꯣ DNS allowance ꯐꯪꯒꯅꯤ ꯃꯊꯪꯗ HRA house rent allowance ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯒꯅꯤ ꯁꯤꯗꯤ ꯁꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯠꯅꯔꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯇꯤ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟ ꯂꯩꯅ XYZ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯌꯥ ꯆꯠꯅꯒꯦ ꯍꯥꯏꯕꯗꯨ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔꯛꯀꯅꯤꯀꯣ ꯁꯤꯇꯤ ꯈꯔꯗꯅ ꯈꯔ ꯆꯥꯎꯅ ꯐꯪꯉꯛꯄ ꯌꯥꯏ ꯁꯤꯇꯤ ꯈꯔꯗꯅ ꯄꯤꯛꯅ ꯐꯪꯉꯛꯄ ꯌꯥꯏꯀꯣ ꯁꯤꯗꯤ ꯑꯗꯨ ꯑꯦꯂꯥꯎꯋꯦꯟꯁꯇꯣ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯂꯥꯎꯋꯦꯟꯁ ꯍꯥꯏꯅ ꯑꯃ ꯄꯤꯕꯤꯒꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗꯅ ꯌꯨꯅꯤꯐꯣꯔꯝ ꯑꯦꯂꯥꯎꯋꯦꯟꯁ ꯍꯥꯞꯄꯛꯀꯅꯤꯀꯣ ꯑꯗꯨꯒꯤ ꯃꯊꯪꯗꯅ ꯅꯔꯁꯤꯡ ꯑꯦꯂꯥꯎꯋꯦꯟꯁ ꯀꯣ ꯁꯤꯒꯤ ꯕꯦꯁꯤꯛ ꯁꯦꯂꯔꯤꯁꯤꯗ ꯁꯤꯒꯤ ꯑꯦꯂꯥꯎꯋꯦꯟꯁ ꯃꯌꯥꯝꯁꯦ ꯍꯥꯞꯆꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤ ꯑꯩꯈꯣꯏ ꯇꯣꯇꯦꯜ ꯅꯦꯠ ꯁꯦꯂꯔꯤꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯇꯣꯇꯦꯜ ꯅꯦꯠ ꯁꯦꯂꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯗꯤꯗꯛꯁꯟ ꯈꯔ ꯂꯥꯛꯀꯅꯤꯀꯣ ꯗꯤꯗꯛꯁꯟꯁꯦ ꯃꯦꯟ ꯑꯣꯏꯕ ꯈꯔ ꯍꯥꯏꯔꯝꯒꯦ ꯗꯤꯗꯛꯁꯟꯁꯤꯗ ꯑꯍꯥꯟꯕꯗ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯗꯛ ꯇꯧꯈꯤꯅꯤ ꯑꯗꯨꯒ NPS ꯑꯩꯅꯁꯨꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ NPS ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯠꯃꯦꯟꯅꯤꯀꯣ ꯁꯤꯗꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ NPS ꯑꯦꯀꯥꯎꯟꯗ ꯌꯥꯎꯖꯔꯒ ꯂꯩꯗꯣꯏꯅꯦꯕ ꯁꯤꯁꯦ ꯏꯟꯚꯦꯁꯠ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏ ꯃꯇꯨꯡ ꯍꯥꯏꯕꯗꯤ ꯀꯣꯟꯅ ꯔꯤꯇꯥꯌꯔꯃꯦꯟ ꯃꯇꯝꯗ ꯐꯪꯗꯣꯏꯅꯤ ꯑꯗꯨꯒ ꯃꯊꯪꯗꯅ EHS ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯑꯦꯝꯄ꯭ꯂꯣꯌꯤ ꯍꯦꯜꯊ ꯁ꯭ꯀꯤꯝ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯩꯁా ꯈꯔ ꯑꯦꯃꯥꯎꯟꯠꯈꯔ ꯀꯛꯀꯅꯤꯀꯣ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯁꯤ ꯑꯍꯨꯝꯁꯦ ꯗꯤꯗꯛ ꯇꯧꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯅꯦꯠ ꯁꯦꯂꯔꯤꯗꯨꯒꯤ ꯑꯗꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯅ ꯁꯦꯂꯔꯤꯗꯤ ꯀꯩꯅꯣ ꯑꯗꯨꯒ ꯁꯦꯂꯔꯤꯁꯤꯗ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃ ꯍꯥꯏꯍꯧꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯦꯂꯔꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯩꯅ ꯕꯦꯁꯤꯛ ꯑꯗꯨꯒ ꯑꯦꯂꯥꯎꯋꯦꯟꯁ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯤꯁꯦ ꯁꯤꯅ ꯐꯤꯛꯁ ꯑꯣꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯑꯦꯕ꯭ꯔꯤ ꯌꯔ ꯏꯟꯀ꯭ꯔꯤꯃꯦꯟ ꯂꯥꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯟꯀ꯭ꯔꯤꯃꯦꯟ ꯍꯥꯞꯄꯛꯀꯅꯤꯀꯣ ꯁꯦꯂꯔꯤ ꯈꯖꯤꯛ ꯍꯦꯟꯒꯠꯂꯛꯀꯅꯤꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯅꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯃꯇꯝꯗ ꯑꯦꯟꯀꯔꯦꯖꯃꯦꯟ ꯑꯣꯏꯅꯕꯀꯣ ꯑꯃꯨꯛ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅꯕ ꯍꯥꯏꯕꯗꯤ ꯀꯩ ꯀꯥꯟꯅꯕ ꯐꯪꯉꯤ ꯍꯥꯏꯕ ꯈꯪꯉꯗꯤ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯊꯋꯥꯏ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤꯀꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗꯤ ꯑꯩꯅ ꯀꯩꯅꯣ ꯁꯨꯝ ꯑꯩꯒꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯒꯨꯝꯕ ꯑꯗꯩꯗꯤ ꯑꯁ꯭ꯋꯥꯏꯕꯨꯛ ꯆꯠꯊꯣꯛꯄꯒꯨꯝꯕ ꯑꯩꯈꯣꯏ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯃ ꯂꯩꯔꯤꯁꯦ ꯆꯠꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯑꯩꯅ ꯁꯨꯝ ꯅꯣꯔꯃꯦꯜ ꯕ꯭ꯂꯣꯛ ꯅꯝꯖꯔꯒ ꯍꯥꯞꯆꯕꯅꯤꯀꯣ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯆꯥꯅꯕ ꯀꯩꯅꯣ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯂꯥꯛꯄꯗꯨꯗ ꯑꯩꯅ ꯊꯥꯒꯠꯄ
ꯊꯥꯒꯠꯄꯅꯦꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯍꯪꯕꯤꯔꯛꯄꯗꯨꯗ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯑꯩ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯁꯦꯝꯖꯔꯛꯑꯅꯤꯀꯣ ꯑꯩꯒꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯕ꯭ꯂꯣꯒꯇꯣ ꯑꯗꯨꯝ ꯊꯥꯒꯠꯄ ꯍꯧꯔꯛꯑꯅꯤ ꯑꯗꯨꯒ ꯃꯔꯛꯇ ꯀꯩꯒꯨꯝꯕ ꯑꯞꯗꯦꯠꯀꯨꯝꯕ ꯂꯥꯛꯑꯗꯤ ꯑꯩ ꯑꯞꯂꯣꯗ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯝ ꯁꯤꯒꯤ ꯅꯔꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯁꯦꯝꯖꯔꯛꯀꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯍꯧꯔꯒ ꯑꯩꯒꯤ ꯅꯣꯔꯃꯦꯜ ꯕ꯭ꯂꯣꯒꯇꯣ ꯁꯦꯝꯕ ꯍꯧꯔꯛꯑꯅꯤꯀꯣ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯍꯟꯅꯤꯡꯉꯦꯀꯣ ꯃꯇꯝ ꯈꯔ ꯋꯥꯊꯣꯛꯑꯒ ꯀꯣꯟꯅ ꯅꯨꯡꯉꯥꯏꯕꯅ ꯐꯩꯗꯅ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯍꯟꯅꯤꯡꯉꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯗꯨꯒ ꯐꯖꯅ ꯊꯥꯍꯟꯅꯤꯡꯉꯦ ꯑꯦꯛꯖꯥꯝꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯤꯗꯨꯅ ꯀꯣ ꯃꯌꯥꯝꯕꯨ ꯗꯥꯎ ꯌꯥꯕ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯄ ꯄꯤꯅꯕꯤꯔꯁꯅꯨ ꯍꯥꯏꯅꯤꯡꯉꯦ ꯑꯣꯜ ꯗ ꯕꯦꯁ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ